ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏꯗ ꯆꯪꯍꯟꯈꯤꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯃꯠꯄꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ amadi Professor Dr. 𝐶𝐢𝐯 𝐍𝐞𝐰𝐬 Nelson Mandela Inspire Award 2025 piduna ikai khumnakhre ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤ ꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯨꯔꯕꯂꯥ ꯃꯥꯏꯔꯦꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏꯗ ꯆꯪꯍꯟꯈꯤꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯃꯠꯄꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯀꯣꯏꯖꯝ ꯕꯤꯃꯣꯜ ꯑꯉꯣꯝꯆꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯑꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ ꯊꯧꯔꯣꯡ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯏ ꯃꯁꯥꯃꯛꯀꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯃꯁꯥꯃꯛꯅ ꯆꯪꯕ ꯌꯥꯗꯕ ꯑꯁꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯃꯠꯄꯅꯤ ꯃꯐꯝ ꯑꯗꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯠꯇꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯃꯗꯤ ꯏꯅꯔ ꯃꯅꯤꯄꯨꯔ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯪꯒꯦ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯁꯤꯔꯕꯗꯤ ꯃꯗꯨ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ MP ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯕ ꯃꯊꯧ ꯇꯥꯏ MP ꯅ ꯃꯤꯇꯩ ꯑꯣꯏꯕꯒꯤ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤ Army lay unit adu kamaina adu tana laga on the spot of the moment have not of the minimum kana mai thage no kaise if you akoi ningsang biyo ba sahi ani oras adai da khajal amba potu da numitu da tango ma da khagi bu na uji amado naturalize and normalize or ga border ki type ta khar ga thami do kari gi no si akoi niyam punam na akoi ki psychology da mase akoi yabham thokte please do not normalize and legitimize these illegal unconstitutional imaginary line based on communal identity. It is nothing you are supporting communal forces which want to destroy Manipur and divide Manipur on the basis of communal ideologies and communal identity. And I, as a member of parliament of a secular republic, as a member of parliament representing this place, is on my constituency, is unacceptable. Not only is sad, a saddening event, but it is unacceptable, and this will not be the last time that I will be requesting the authorities to allow me to enter that place and check. And I'm repeating it, I'm only asking for checking that 𝐶𝐢𝐯𝐞𝐰𝐬, which is also called Kangbai Bazaar now. And that was not the last time. I'm saying it that we need to have a clarity about this. State security forces and legitimate forces in China must encourage the woman to sub manana fuba lagi cases yingyo. I went to the spot. Why did I go? I want to check it. Psychological barrier am tugaibam changne ba ko. Professor Dr. 𝐶𝐢𝐯 Nelson Mandela Inspire Award 2025 piduna ikai khumnakhre malemgi laimaidagi mutkre haina panaruraba tarau traipu kumja listing aniga kunithoi gi April 8 ta Dr. 𝐶𝐢𝐯 na saknairaba linguist Professor Dr. 𝐶𝐢𝐯 singa tanaraba matungda tarau jati bu affordable health care services ta adopt tauki mahaki ana layengda kathokpa amadi kumja listing aniga 13 gi census ta supnagi miyoi listing amaga humpu manga leiba jati kanglup asibu hinghangadabani haiba wakhalonda taraugi lexico medico economic survey tobagi damak famous people India world gi founder Rajesh Pandana kudek piduna ngasi National Doctors Day July 2025 ta Nelson Mandela Inspire Award asi hybrid mota mana asi pibani panba yabadi tarau jati si Manipur da khun manga khak leibani haiba khulsing adudi tarau laimanai bukthrol laisokching khuringmul Hekak Popi amadi ukrul sana kaithel da khakta leiba apikpa jati amani ethnic community asibu malem gi phambakta hinghanba amadi yokhatpada achobo thodang lobagi damak ikai khumnaba utpani Dr. 𝐶𝐢𝐯 RIMS tagi professor and head of obstetric and gynae oina retire tawraba matung hauzik phamung
Marfu Leiba Impal Hospital and Research Center Rims Road ta Managing Director oina Thaupuri. Saram Tangkul Village ta Kunja Singh na masagi lamda pochai thabada athing ba pirakpa laibak thibani haina Kunja Singh gi maikei digi fongdorakli Thobal district ki manung chana leiba Saram Tangkul Village ki lam asibu langmaithet ki lamni hairakpa amadi masagi lamda pochai thazabada athing ba pirakpa si yamna laibak thibani haina Saram Tangkul Development Authority ki Secretary Chingthum Kisan na fongdorakli ngasi Saram Tangkul Village da ningthau gi yumda pangthokpa paumi singa unaba amada Sithum Kisanna Makata na hai langmai thet ki nongpok ningthau panthoibi lai thogal lupna Saram Chingi Lokchau bu langmai thet Lokchau haina local media singda fongdorakpa amadi lenga kre agriculture loisangi makada oil palm thana ba thorang tobada langmai thet ki lamni changba yaroi haina fongdorakpa si yaningde mari leinamba singna tigat piu hai ki mahakna makata na hai Saram gi khun asi pata map leizaba amadi lenga ta hill tax tiduna settlement ayaba piduna matam kya gi mamangdegi khunda duna leirakpani Manipur lengana kumja lising amaga chamapan nifu tarukta gazette notice thokpada Saram Tangkul Village asisu yauduna Manipur lengana khul ama leire haibagi ayaba piduna leirabani hairaduna Manipur asida tangdu leita daba phibam amada leiringai asida problem ama amuk thokhan ba haibasi Saram gi prajana pamde haina fongdorakli loinana thawong asi Saram Kunja Singna Thorang Kunja Singbu tanbaga manai haina pendaba fongdorakli ngasigi paumi singa unaba aduda Saram Tangkul Village ki committee ki member sing amadi Kunja Singsu sarukyaki Hill gi tax thief gi receipt su leizare anna masi aikoi khun sida aikoi lamai the na moi gi khunne na claim torapsi masi aikoi Saram Kunjina leiriba praja mayamda aikoi na khanghaning madi aikoi association sing aduga aikoi gi organizing toriba mayam sing masi aikoi aduga aikoi gi department gi leiriba mi sing na ju masi athuda aikoi mieng chang haningi masi gumba inji koi Manipur sida tangdu leita dana koi leiri marak sida asigumba mo problem ma thon ba se koi pamde duna masi achum aranje mayamna yengbire rega masi koi Saram Kunji apik khunni aduna ekoi mi amani khakta lejaba khunni do ekoi chamna dum hingjarga koi langmai tet Saram je ekoi dum ekoi koiraga chaminabni aduda ekoi hunjiki agri department gi hunji oil pump aina koi thaningai gi tamakta ekoi agri gi director na ekoi khabar da nuti gi notice thorak tuna koi khabar da thingnaramgani masi farmer singna masi gi kana basi lobio masi gi oil pump se tharaga farmer sing jina kana ba lobio haina nuti gi director na dum khabar da notice habini aduda aikoi gi lamsida aikoi na pot ama thaba ado aikoi na koijaraga longmai thun na koiba yaroi noi masida changba yaroi haina aikoi da athingba pirakpasi Kanglon kaina sangsinduna laikhraba illegal immigrants sing hana khandoktana kamdongna yumkok thiba hogadoribano masina atumba census ama purakpa ngamoi haina social worker Sanjoy Ahan Themna fongdokre mahangna paumi singda thadorakpa video footage amada 2026 ki April ki tarik amadagi mikok thiba hongnaba Registrar General of India Mriti 𝐋𝐢𝐯𝐞𝐰𝐬 thokiba notice amana Laibak asigi state amade union territory sing the instruction pikre haiba wafam asida yaning da ba fongdoklatuna mahakna hai Manipur asi yamna complex oiba issue problem mayam amana amagi mathakta nallaga leiriba state amani masigi mathakta wathok oikraba hojik phawba chumthok pangamdana leikraba 2001 amadi 2011 gi census data sina chingba mayam sigi mathakta ngasina amung 2026 April amadagi hogani hairakliba yumkok thibagi barat sarkarna pakhalakliba thorang asida mi paiba poi hojik lamda masida kanglon kaina masing khangdana changchinduna leikraba illegal immigrants sing asi khandoktana magi maramda halankiba natraga detention center singda mayek sengna leihanduna makoibu mapung phana khandoktringeda kamdowna yumkok thibagi thobak yum masing thiba kun masing thibagi thabak kamdowna tawgadoribano haina Sanjoy Ahan Themna makhatana wahang hanglakli karigumba kanglon kaina changchin khraba wathok oidiba illegal immigrants singi yamlaba population amadi unrecognized village singsu house listing operation
housing census ki thabakta yaushin hankiba tarabadi wathok oiduna leiriba illegal immigrants sing India gi bona fide citizen ni haina claim torakani masina tungi mirol na hauzik mayok nariba awaba sidagi saruk kaya kaya henba awaba kaya mayok na horagani haina sanjoy hanthemna nungnang ba fongdorakli amadi hauzik lamdam asida hiram sida mamut tana nainaba amadi section thorang lokhat hongnaba miyam gi laingak popular government ama lingba ngamdri hauzik paliba PR government asina hiram asida kari su luna khanbiroi pukning changbiroi maram asina matam leiringai da lamdam asigi akhang ahai singna hiram asida pukning changbiduna lamdam asidagi mitop illegal immigrants sing masak khangdoknaba thabak thuna paikhatnana ba hotnabi haina mahakna BJP amadi ruling MLA sing political party sing amasung CSO sing pumnamaki pukning chingselakli हाइरिबा इलीगल इमिग्रेंट मैम सिंग असि लंदम मसिदगी मपुंग फाना मसक खंगदोक्त्रिङैदा डिटेक्शन तौद्रिङैदा मखोइबु मासा मसागी मरमदा डिपोर्ट तौद्रिङैदा हलंद्रिङैदा अमसुङ हलनबा म खुदों चादे लंदम म्यांमार दा अखोइगी अनरेस्ट होइबा कानबा हाना सुनबा लान लैबा दुना मरम ओरे हाइरगसु मफम साबा डिटेंशन सेंटर अमदा मसक खंगदो फजना थमद्रिङैदा करमाइना सेंसस असि practice tawgadoribano karmaina house listing tawgadoribano karmaina mi koktiba hogadoribano habicha chobo question amani aduna miyam punama ki pungning sinjeri hojik lamdam silai buktiba haigadra miyam gi lengak popular government ama lingbasu ngamdri kanada wakat kene ekoi PR government china masi singsi kayamu yamna makorum da serious oina feel tawrungani phawrungani makorum da phawrum moi tajade adudagidi makoi singasi illegal immigrants singasi masigi population atoba large oiba population mayam unlawful oiba mongda infiltrate tawrokraba influx tawrokraba population mayam singasi yauna makoi si yum kokthibda yakshingi ba taragadi makoi se bharat ki bona fide citizen amani hadna claim tawrkani maram masina landam masigi akhanga hi sing luching basing mayam hiram masidai sida yamna seriously aikoi meeting thambam thoi wakal da thambam thoi masigi chana ba thabak lokhatpam thoi Indian Medical Association Manipur State Branch ki State Working Committee SWC na sinduna National Doctors Day gi thoram IMA House Lampel Pata pangthokre thoram aduda Dr. Hoping Basum Dr. 𝗋𝐢𝐯𝐿𝐸 Singh Dr. 𝐋𝐢𝐯𝐸𝐬 Bidur Singh Dr. 𝗍𝐠𝐻𝐻𝐻 Indra Kumar Singh Dr. 𝗠𝗔𝗡𝗛𝒡 Sangeeta Devi Dr. Simpson Sario President IMA MSP Dr. R.K. Lenin Singh IMM Past President IMA MSP Dr. Shyam Kumar Laishram Director IMA CGP Faculty Manipur Dr. Swaram Gautam Honi State Secretary IMA MSP na chingba sarukyaki IMA MSP ki President Dr. Simpson Sario na paumi singda unaba amada National Doctor Day asi Dr. Vidhan Chandra Roy gi birth amadi death anniversary ga mari leinana chahi khudingi pangthoktuna lakli amadi mahaki maikaidagi doctor amu oina kathoktuna miyamgi seba tawriba Dr. Singh thakatpa fongdoki In Manipur, we have faced unique hardship, but through it all, I have seen the best of our performances. Doctors risking their life and offering care in a remote area, bridging the gap between the all healthcare system. In closing, I extend my deepest respect and gratitude to all the doctors, past and present, who have upheld the sanctity of our profession. India ki Ministry of Home Affairs na India ki state amasung Union Territory singda law gi wangmada Myanmar amasung Bangladesh ki changsilakpa mitop singbu mamang thagi megi 18 dagi hauraga June ki tarik 18 phawbuda mitop sing khandoktuna masa masa gi maramda halhan khinaba akanba yathang khanghalakpagi matung ina PR government na kari laukhat khrabage natragana mitop khandokpagi thabak asi Manipur dadi thabak oina pangthok khidaba oiragana madugi maram yawba chapchaba white paper ama lengak na puthoktuna miyam da khanghalu haina Maitai Tribe Union ki Maikai digi fongdorakli MMTU ki Secretary Administration Mutum Churamani na thadorakpa cherolamada Manipur da mitop khandokpagi thabak asi lengak na chapchana paikhatrabanina MMTU na Manipur da mitop kaya changsilaktuna leidiba asi khanghanduna mitop tanthoknabagi mass campaign ama chatharagani amadi hauzik Manipur gi oragliba mitop singi akiba saktam sing asi genglaga matau karam bada
tangkaksingda mitop kaya yamna changsin khrabage mitop sing asi logi wangmada matau kramna halhankhigedage haibagi matangda punna wakhal taminanaba manipurgi mafam kayada mass campaign chathaba matamda lebak miyam asu saugat piu haina mmtu gi cherolasna fongdorakli Manipur Maitai Pangal Welfare Association MMW ona lamdam asigi ayiba singbu pukning thawgat po oina pangthok lakpa let 𝐂𝐤𝐯𝐿 𝐶𝐞 Memorial Function gi saruk ama oina mahaki kunithoi suba death anniversary ga mari leina July gi tarik 16 da Loktak Hall Imphal Press Club Imphal da let 𝐂𝐤𝐯𝐿 𝐶𝐞 Memorial Open Patriotic Poem Recitation Competition ama pangthok lagani competition asigi winner sing da first prize da lupa lising tara second prize da lupa lising taret third prize da lupa lising manga amasung consolation prize da mari subadagina nipan suba position fawda lising amamamga appreciation certificate sing pi gani hairi competition asida saruk yaningba competitor singna forum amadi isagi aiba sareng adu July gi tarik 10 fawbugi manungda MMW gi office da office award da submit tawa yagani hairi loinana competition asida saruk yanabagi submit torokpa script adu isa na ibo oigadabani sareng adu atopadagi copy tawa natraga mamangda publish tawkiba sareng oiba yaroi amadi sareng kudimak manipuri imalon da igadabani amadi patriotic oigadabani amasung sareng pathoknabagi dama competitor singda minute mari pigani hairi MMW ogi Facebook page amadi WhatsApp number 7005885900 natraga 8837407648 tagi khangba yagani hairi Pau Tengbang Loop EPTL na sinduna voluntary blood donation camp awareness program kam voluntary blood donation camp pangthokre EPTL na leptana paring naine EP bigi thabak chatharakpaga loinana EPTL gi nipan suba foundation dega mari leinana Nifuni thoi suba laibak miyam gi kathoklaba haiba thimda blood donation camp adu Porampata laiba Janims Hospital da pangthoki EPTL na lamdam sida igi award pa laihandana bo hotna duna lakli makhata na su hotna kigani haina EPTL gi member amana fongdorakli Kangpokpi Daily Village tagi May 3 gi lana maram oiduna lanjena duna lamboi kongnangkhong relief camp ta changjapam lawduna leirambi leisang them leimachanu chahi kun sukhrabi IDP asina leikidabada uripok apun malukki maike digi awapa fongdorakli haukiba kumjali singani ga kulhumdoi gi November da masa nungaite haina hospital da check up tawrabat matung eye cancer tawre harapadagi UAL UNAL na angamba senkhai khaiduna amadi lamdam masigi pukchen chawraba kaya gi matenga loinana amadi UK da laiba manipuri maitai singi matenga loinana Guwahati da puduna layeng chathaduna lakpani chahi ani gi maya layeng duna lakpana ngarang leikidabani hairi amadi leima chanugi ana layeng da tengbang lakiba singbu matam khuding da kawroi amadi leikidabigi thawaina ingna leiba oirasuno haina UAL gi maikai digi fongdorakli Tha taruk ki oiba astrology 𝐶𝐤𝐯𝐞 academic certificate course se hongdokpagi thoram hayeng khongbal ufong yumfam da leiba sanamahi temple board ta ngasi pangthokre thoram aduda athoiba mitunglen oina kaisam honcha mangang board member LSTB maistam sibata luwang member secretary LSTB amasung namoizam tomba mangang board member LSTB na sarukya ki thoram asiga mari leinana 𝐶𝐤𝐯𝐞 software asi launch tawki 𝐶𝐤𝐯𝐞 hairi basi ahan batangka ki apoklon iba amadi yengbagi course ne hairi makha tarakpada thoramaduga mari leinana kaisam ibom chamangang na fongdorakpada lining thau sanamahi temple board na semgatliba loisang tarana miyam gi thogal tawba matamda machu tana imungda awaba pidana yamna chamba pukning penhanba ngamnaba hotnabani amadi 𝐶𝐤𝐯𝐞 loisang asi nauna hangdorakpa asina lining asibu chawkhatnaba hotnabada chawna mateng pangli loisang asina apoklon asi iba matamda script ahumda pinaba hotnari 𝐶𝐤𝐯𝐞 tambagi course asida miyoi 30 toiromna saruk yagadori maru aina kabui kangluptagi ama IDP singi maraktagi ama amasung jiribamdagi miyoi ahumna course asida saruk yagadori haina fongdorakli board member di runner gum sien chungna balai badum laba ko gi laisang si nga sena balai ja badum laba ko gi samchamba ngatangi matam khara gi thongni ni haiba tai adubu lining si ge yangen salu masi thawai happy bahar ga de ko gi sanamai lining sapna bo bana bada mathok ta ba
loisang ngai koina mathok simadi mathok dai na khala kanda sembat jari ba loisang tara amai ba loisang akoi gi umangai loisang pena loisang wari li ba loisang kensam loisang kabui sana mai sa pasigi loisang adamai tok dona koina sembat li ba loisang tara se masigi sing koina miyam da madugi thau pang matam da akoi gi yamna akoi gi ke hai tare nuptana mi gi thamoi pungning penan bang mo do mo da akoi gi mai bi pena sing mayam si akoi na madugi akoi gi class to ba madugi hena ai thoi si thoina ba akoi gi ritual gi performance mi imung do de yamna wa ba pi da ba loina na akoi gi yamna samma mung da wa gi pungning maka la na pangthok pu yana ba ritual gi lines da koina sansen jaba ani shu ba ste अरोइबदा मरोइबा पाउ मुखना पिजरी फगाक्चौ इखाइदा चंगहन खिदबा थवोंग अदु अनकॉन्स्टिट्यूशनल ओय अमदी इंडिया की सिटीजन अमा ओइबगी फंडामेंटल राइट्स सिंग मत पने हाइना एमपी बिमोल अकोइजम ना फोंदोख्रे Professor Dr. Chanam Manglem Singbu Nelson Mandela Inspire Award 2025 piduna ikai kumlakre. Ngasigi oina Northeast Window TV na sandok chaba numidangi Manipuri pau matang ngasel loizare miteng tabiri ba pumno mo pamukana khurumjari.